Islam lining chatpa singi achauba kumhai ama oiriba Eid-Ul-Fitr ngasi lamdam asidasu pangthoknari ngasi ayu angan badagi hauna Islam lining chatpa singna masjidta chatuna lining laishon gi thauramga loinana Eid pangthokpa hauki tha ma chupna senglaba chakhen tha Ramadan pangthoklaba matung ngasi Eid ki thauram asi pangthokpani Manipur da thokliba irang asina maram oiraga chahi ani Eid kumhai asi chauna pangthokna rudraba matung ngasi kumhai asi adumak miyamna saruk yaduna pangthoknari Senglaba chakhen tha Ramadan thabu mama chupna pangthoklaba matung Eid-Ul-Fitr ki thauram asi pangthokpani haina yungkhaiba masjid ki imam Muhammad Abu Hanifana hairakli Imphal East District ki manung chana leiba yumkhaiba masjid ta Islam lining chatpa singna ayuk angan badagi hauna masjid asida laktuna alagi mafamda thauni thauram sing pangthoknaki numit asina lakpada lamdam asida tangdu leitaba laiminari ba phurup masel gi marakta nungshi chanaba amadi amata oibagi punchi mahing adu purakpa oirashinu hairakli ngasi aikoi ni pangthok ibadi Allah na thama pumma mai khoi du roza henu hai khoi roza hen kiba ahing di ibadat tau kiba Quran tilawat tau kiba tasbih sat kiba Allah na yan ngai kunsi den bi bedo alda Allah na ya bire haina aikoi ngasi gi numit asida Eid-Ul-Fitr na Eid ki harau pangthok ko ni Eid-Ul-Fitr asina lakisna maram oiraga Manipur laiminari ba kuding ma si sana na harau amatu aina mama amate masa ko si sana na laiminna ba laikon amada lai amakak sat pataradi laikon ado aina lai mapon lai mayam main hairo laikon amada lai makan sat pasni fazari ado nai koi iram dam sida dharma kaya na pullaga si sana laiminna ba kwai di fazaba laikon haidu egani Numit asiga mari lainana Imphal East District ki Khetri Bengunda laiba Uyo Coverstan Committee ki President Muhammad Rafi Khana State asida thamliba President's Rule amadi Auspa amuk hanna sangdorakliba asigi matangda palladuna Center na State asida thamliba PR amadi Auspa asi amuk hanna yengsinbinaba amadi lawthokbinaba wafam su thamlakli Manipur pumbada natraga Prithvi pumbada lairiba Islam chatpa dharma singna lai khurumba sigi hojaldagi Manipur sida shanti leiba amadi tangdu leitabo hen bisunu Manipuri mafam kharada afhana leiramba apaspadagi hena thathiba mongda mafam ayambada thamjalakpasi yamna khudong thinangai ni maramdi Manipur da lairiba praja ayamba section khudimakna yamna wana ngasi si ha kamlaba matam asida aikhogi Manipur maruoina tampaki valley da lairiba aikhogi mioi sing sigi mathakta Manipur gi lenga amasu central lenga asina we humbly request the central government and Manipur government please review the FASPA and PR from Manipur akogi elected lairiba members sing asina Manipur gi lengak pahen biu haibaduna request tawjabaga loina na akoi Manipur dagi FASPA lokthok biu